ꯆꯠꯇꯧꯔꯤꯕ ꯂꯝꯕꯤꯗꯣ ꯐꯅ ꯁꯥꯡꯉꯤ, ꯁ꯭ꯇꯦꯁꯟ ꯃꯁꯤꯡꯁꯨ ꯌꯥꯝꯂꯤꯕꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯃꯦꯖꯦꯟꯇꯥ ꯂꯥꯏꯟꯗ ꯂꯥꯛꯄꯗꯨꯗꯤ ꯌꯥꯝꯗꯦ, ꯁ꯭ꯇꯦꯁꯟ 2 ꯆꯠꯂꯒ ꯍꯣꯁ ꯈꯥꯁꯇ ꯂꯥꯏꯟ ꯆꯦꯟꯖ ꯇꯧꯏ꯫ ꯌꯦꯜꯂꯣ ꯂꯥꯏꯟꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯆꯤꯟꯕ ꯑꯣꯏꯒꯜꯂꯤ, ꯑꯗꯨꯒ ꯃꯁꯤꯗ ꯇꯣꯡꯗꯣꯔꯤꯕꯁꯤꯅ ꯁ꯭ꯇꯦꯁꯟ ꯃꯁꯤꯡ ꯈꯔ ꯌꯥꯝꯂꯦ꯫ ꯄꯨꯔꯅ ꯐꯝꯐꯝ ꯐꯪꯂꯕꯗꯤ ꯐꯅꯤ ꯈꯟꯅ ꯆꯪꯕꯅꯤ, ꯑꯍꯥꯡꯕ ꯀꯌꯥ ꯂꯩꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯦꯞꯄꯤ꯫ ꯊꯣꯏꯕꯤ ꯃꯌꯥꯏꯔꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ, ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯏꯟꯅꯗꯨꯅ ꯏꯆꯤꯟ ꯆꯤꯟꯅ ꯂꯩꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄꯨꯔꯅ ꯌꯦꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯏꯕꯤꯕꯨ ꯊꯣꯡ ꯃꯅꯥꯛꯂꯣꯝꯗ ꯆꯤꯡꯊꯣꯛꯇꯨꯅ ꯂꯦꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯇꯩ ꯃꯤ ꯈꯟꯖꯤꯜꯂꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ, ꯃꯈꯨꯠ ꯑꯗꯣ ꯅꯥꯛ ꯌꯦꯠꯇ ꯑꯇꯩ ꯍꯥꯏꯖꯤꯜꯂꯛꯇꯅꯕ ꯈꯟꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯕꯁꯤꯗꯗꯤ ꯑꯅꯤꯗꯨ ꯏꯅꯛ ꯅꯛꯅꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯅ ꯄꯨꯔꯅꯒꯤ ꯂꯦꯡꯕꯥꯟꯗ ꯑꯃꯨꯛ ꯑꯃꯨꯛ ꯁꯨꯖꯤꯜꯂꯤ, ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯗ꯭ꯔꯀꯥꯟꯗ꯫ ꯑꯗꯨꯝꯅ ꯅꯛꯅꯕꯗꯣ ꯍꯧꯈꯤꯕ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯝ ꯅꯤꯡꯁꯤꯡꯍꯜꯂꯤ, ꯄꯨꯔꯅꯁꯨ ꯊꯣꯏꯕꯤꯁꯨ꯫ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅꯗꯤ ꯍꯥꯏꯅꯗꯦ꯫ ꯅꯤꯡꯁꯤꯡꯂꯛꯂꯦ ꯍꯥꯏꯕꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯎꯠꯊꯣꯛꯇꯅꯕ ꯍꯣꯠꯅꯩ꯫ ꯄꯨꯔꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ, ꯑꯗꯨꯒ "ꯁꯣꯔꯤ, ꯅꯨꯡꯉꯥꯏꯅ ꯄꯨꯗꯧꯗꯣ ꯌꯥꯗ꯭ꯔꯦ." "ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ, ꯍꯣꯔꯦꯟꯗꯤ ꯅꯨꯄꯤꯒꯤ ꯁꯥꯏꯗ ꯆꯠꯂꯒ ꯇꯣꯡꯉꯨ, ꯂꯥꯏꯟ ꯆꯦꯟꯖ ꯇꯧꯗꯧꯕ ꯑꯃꯁꯨ ꯋꯥꯠꯂꯤ." ꯊꯣꯏꯕꯤ ꯄꯨꯔꯅꯗ ꯃꯀꯣꯛꯇꯨ ꯑꯣꯟꯈꯠꯂꯒ ꯌꯦꯡꯉꯤ꯫ "ꯍꯥꯏꯅꯤꯡꯕꯅꯤ, ꯁꯨꯃꯥꯏꯅ ꯆꯠꯄꯁꯤꯁꯨ ꯅꯨꯡꯉꯥꯏ, ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯏꯅꯥꯛ ꯅꯛꯅ ꯂꯦꯞꯂꯒ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯃ ꯆꯠꯃꯤꯟꯅꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯃꯨꯛꯁꯨ ꯆꯤꯟꯈ꯭ꯔꯕ ꯃꯤꯌꯥꯝꯂꯛꯇ ꯅꯪꯒ ꯑꯩꯒꯒꯤ ꯑꯄꯤꯛꯄ ꯁꯪꯁꯥꯔ ꯑꯃ ꯀꯥꯆꯤꯟꯁꯤꯗ ꯁꯥꯒꯠꯄꯁꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯈꯣꯏꯗꯥꯔꯨꯔꯤ." ꯑꯗꯨꯕꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯄꯥꯎꯈꯨꯝ ꯑꯣꯏꯅ, "ꯁ꯭ꯇꯦꯁꯟ ꯃꯊꯪ ꯃꯊꯪ ꯂꯥꯟꯕꯗꯣ ꯂꯣꯏꯍꯟꯅꯤꯡꯉꯛꯇ꯭ꯔꯦ, ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯕ ꯅꯥꯏꯗ ꯆꯠꯂꯕꯗꯤ ꯈꯜꯂꯤ." ꯋꯥꯈꯜꯁꯤ ꯈꯟꯅ ꯈꯟꯅ ꯄꯨꯔꯅꯒꯤ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯣꯜꯗꯨꯗ ꯌꯦꯡꯉꯤ꯫ ꯍꯥꯟꯅꯒꯨꯝ ꯏꯆꯝ ꯆꯝꯅ ꯁꯔꯠ ꯑꯃ, ꯗꯤꯞ ꯒ꯭ꯔꯦ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟ ꯑꯃ, ꯑꯗꯨꯗꯒꯤ ꯋꯥꯏꯠ ꯁ꯭ꯅꯤꯀꯔ ꯑꯃ꯫ ꯀꯔꯤ ꯕ꯭ꯔꯥꯟꯅꯣ ꯅꯣꯟꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯦꯗꯤꯗꯥꯁꯅꯤ꯫ ꯄꯨꯔꯅꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯕ꯭ꯔꯥꯟꯗ ꯑꯦꯗꯤꯗꯥꯁ ꯌꯥꯝ ꯁꯤꯖꯤꯟꯅꯒꯜꯂꯤ꯫ ꯆꯍꯤ 3 ꯃꯃꯥꯡꯗ ꯎꯈꯤꯕꯗꯨ ꯍꯣꯡꯗꯕꯒꯨꯝ, ꯆꯍꯤ 3 ꯃꯃꯥꯡꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ꯫ ꯊꯣꯏꯕꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯣꯐ ꯋꯥꯏꯠ ꯀꯂꯔꯗ ꯂꯥꯏꯠ ꯕ꯭ꯔꯥꯎꯟꯅ ꯁ꯭ꯇ꯭ꯔꯥꯏꯞꯁ ꯀꯨꯞꯅ ꯆꯦꯜꯂꯤꯕ ꯄꯨꯔꯅꯒꯤ ꯐꯣꯔꯃꯦꯜ ꯁꯔꯠꯇꯨꯗ ꯃꯤꯠꯐꯝ ꯑꯗꯨ ꯊꯝꯃꯤ꯫ ꯇꯔꯪ ꯑꯃꯗ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ, ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯄꯨꯔꯅꯁꯤ ꯁꯤꯒꯨꯝꯕ ꯁꯔꯠ ꯂꯤꯠꯄ ꯄꯛꯆꯩ, ꯄ꯭ꯂꯦꯟ ꯁꯔꯠꯁꯨ ꯄꯛꯏ, ꯑꯗꯨꯕꯨ ꯍꯦꯟꯅ ꯄꯛꯄꯁꯤ ꯁꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯥꯏꯞ ꯄꯤꯛꯅ ꯆꯦꯟꯕ ꯊꯥꯏꯅꯒꯤ ꯍꯥꯏꯔꯞ ꯃꯥꯟꯕ ꯁꯔꯠꯁꯤꯅ ꯍꯦꯟꯅ ꯄꯛꯅꯩ, ꯂꯤꯠꯁꯨ ꯑꯌꯥꯝꯕ ꯂꯤꯠꯄ ꯎꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯀꯥꯟꯗ ꯌꯥꯝꯅ ꯃꯥꯏꯜ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯃ ꯐꯥꯎꯔꯛꯏ꯫ ꯊꯣꯏꯕꯤ ꯈꯤꯇꯪ ꯄꯨꯔꯅꯗ ꯅꯛꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯃꯉꯣꯟꯗꯒꯤꯅꯤ, ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯂꯥ? ꯑꯗꯨꯁꯨ ꯃꯥꯟꯗꯦ꯫ ꯐꯨꯔꯤꯠ ꯑꯗꯨꯗꯒꯤ ꯂꯥꯛꯂꯤꯕꯗꯨ ꯐꯦꯕ꯭ꯔꯤꯛ ꯁꯣꯐꯅꯔ ꯃꯅꯝ ꯑꯣꯏꯔꯤ ꯖꯥꯠꯂꯥ? ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯅꯝ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕꯅꯤ꯫ ꯐꯤ ꯑꯁꯨꯕ ꯇꯁꯦꯡꯅ ꯁꯦꯡꯂꯕ ꯏꯁꯤꯡ ꯃꯅꯝ ꯆꯦꯜꯂꯕ ꯑꯗꯨꯈꯛ ꯄꯥꯝꯕꯅꯤ꯫ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯀꯣꯂꯣꯟ ꯑꯣꯏꯔꯝ ꯇꯥꯏ ꯈꯜꯂꯤ꯫ ꯃꯥꯒꯤ ꯀꯣꯂꯣꯟ ꯑꯅꯧꯕ ꯑꯃ ꯁꯤꯖꯤꯟꯅꯔꯕ ꯖꯥꯠꯂꯥ? ꯍꯥꯟꯅꯗꯤ ꯃꯁꯤ ꯅꯠꯈꯤꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯊꯣꯏꯕꯤꯅ ꯃꯁꯥ ꯃꯊꯟꯇꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯒ ꯄꯤꯁꯨꯝ ꯑꯃꯨꯛ ꯁꯨꯛꯇꯣꯛꯏ, ꯑꯃꯨꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯋꯥꯈꯜ ꯈꯟꯕꯗꯧꯅ ꯑꯃꯨꯛ ꯃꯪꯉꯤ ꯇꯧꯗꯨꯅ ꯂꯩꯕꯗꯣ ꯄꯨꯔꯅ ꯑꯁꯨꯝ ꯌꯦꯡꯂꯤꯕꯅꯤ꯫ ꯄꯨꯝꯅꯧ ꯅꯧꯕ ꯃꯐꯝ ꯑꯃꯗ ꯍꯧꯗꯣꯡ ꯃꯆꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯃ ꯊꯥꯗꯣꯛꯄꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯈꯪꯅꯤꯡꯕꯅ ꯃꯅꯥꯇꯣꯟ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄꯗꯨ ꯃꯥꯜꯂꯤ꯫ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯄꯨꯔꯅ ꯇꯨꯃꯤꯟ ꯅꯣꯛꯏ꯫ ꯊꯣꯏꯕꯤꯅ ꯅꯣꯟꯊꯗꯨꯅ ꯈꯣꯡꯔꯣꯝꯗ ꯌꯦꯡꯈꯤꯕꯗꯣ ꯃꯥꯁꯨ ꯌꯦꯡꯕ ꯌꯥꯎꯏ꯫ ꯀꯔꯤꯕꯨ ꯌꯦꯡꯂꯤꯕꯅꯣ ꯈꯟꯅ ꯈꯟꯅ ꯃꯕꯥꯅꯤꯒꯤ ꯈꯣꯡꯒꯤ ꯁꯥꯏꯖ ꯗꯤꯐꯔꯦꯟꯁꯇꯨ ꯎꯔꯛꯏ꯫ ꯏꯄꯤꯛ ꯄꯤꯛꯅ ꯑꯃꯨꯕ ꯑꯣꯛꯁꯐꯣꯔꯗ ꯁꯨꯁ ꯑꯗꯨꯒ ꯇꯨꯡ ꯃꯥꯡ ꯍꯜꯂꯗꯨꯅ ꯇꯨꯗꯅꯕ ꯂꯦꯞꯂꯤꯕꯗꯣ꯫ "ꯕ꯭ꯔꯦꯛꯐꯥꯁ ꯀꯩ ꯆꯥꯔꯛꯀꯦ?" ꯋꯥꯔꯤꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯄꯨꯔꯅꯅ ꯍꯥꯟꯅ꯫ ꯗꯣꯅꯠꯀ ꯀꯣꯐꯤꯒ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯟꯇꯤꯗꯣ ꯗꯣꯅꯠ ꯌꯥꯝ ꯁꯥꯏ꯫ ꯅꯪꯗꯤ? "ꯑꯩꯁꯨ ꯗꯣꯅꯠ, ꯅꯈꯣꯏ ꯑꯟꯇꯤꯒꯤ." "ꯑꯁ, ꯑꯩꯗꯤ ꯁꯩꯗ ꯑꯣꯏꯕ." "ꯑꯗꯨꯝ ꯅꯪꯁꯦ ꯑꯟꯇꯤꯅ ꯌꯥꯝ ꯄꯥꯝꯈ꯭ꯔꯦꯕꯣ. ꯀꯩꯅꯣꯝꯃ ꯁꯦꯝꯕꯁꯦ ꯅꯪ ꯍꯦꯛꯇ ꯍꯥꯟꯅ ꯅꯤꯡꯁꯤꯡꯕ ꯃꯥꯜꯂꯦ." "ꯅꯪꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯖꯤꯜꯂꯨꯕꯒꯤꯅꯣ?" "ꯀꯩꯁꯨ ꯍꯥꯏꯗꯦ." "ꯍꯥꯏꯔꯝꯒꯅꯤ. ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯒꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ?" "ꯌꯥꯏꯅ, if she finds you adorable." "ꯀꯩ adorable? ꯑꯩꯕꯨ ꯆꯍꯤ 5ꯒꯤ ꯑꯉꯥꯡꯂꯣ?"
Natrasu, may mamita dumay uramadi. Angawbi. Joy. Warido sana line ama sindawagi kumle. Violet line romda amuk laklaga tongdoribani. Platform lomda laklaga. Station mga rom amuk tongi. Hantakti thoibido nupi mayamgi side romda oina tongo haina thazilakle. Tongan tongbadudi nungaifam ama khangde. Ngasay aduk sangna station nipan hena leptuna lakpadadi awaba khangdabani. Aroibagi station mga tongbasidi khangwa wasele. Lepasunate handakti. Pam suphangduna pamlabani. Adubu ware thoibi. Uchinna delegate yobaga kumlakle. Mapan thoglakpada kaino macha khisi haina chafam thi. Biryani restaurant amada jangduna amuk famle. Mayamna pamna chanabaso matan biryani oi. Adubu thoibidi manam hainade haiduna chicken oina lawse hairei. Purnaso thoibigi apamba adumak tawi. Kuina famduna leithoktre chaba loibaga thuna thoklei. Hena thawai yauribadi book market adudani. Khongna minute tarugrom chatlaga adum yoba maphamni. Aduna anidu tapna adum lakminare. Market yobada sangsaramani. Misu yamna chili. Ayambana competitive exam thagadoba satrasing lairik ahongba thiba lakpana oi. Stationery items makhal mayam amasu yoli. Lambi nakalduda paiduna leibadu yenglaga purna na hai. Kamay khanba? Sumay mi chinbro si bodo. Sida yana chilakini. Aina nga na chatse na hai se. Sigini. Chindringay da lehoba na phaba. Hoy, yam chili. Khanpham khangdo mande. Sarojini dadi khanba ngamlaga. Purna gi wadu tabada thoibi nokthore. Chumi. Sarojini dadi ngamnaba angambi sakti puthoklaga khallibani. Ahanbada haifet chawrakpa ama chatna yengi. Fiction singna karomda yawba. Academic book singna karomda. Asina chingba yengladuna. Adumna chawrakpa ama yengthoklaba matungda khanba hore. Thoibi na hai. Different oiba khala uko. Yes, miss. Pages ama ni pawa hobada loidri phau paningdoba khala uko. Thoibigi wahaiduda purna second amani chap leplaga lairik ama paikhatlai aduga utlai maming da thari willing victim thoibi mamit lau thoktuna yengi book cover adudani yamna sensual oiba picture yengba ngamdraba ama yektuna leirami wari maming duga phibam amani kari wakhaldano masigi nupasina asi khala ise khaladuna hai kaino du pase hairo nangna pages amani pabada Loidri phau paningdoba na haibaduda. As, yare, thamomda. Purna lairik ado prap thamkre, aduga amamuk laukhatlei. Mamingda deep desires haina, thari. Madu ubada thoibi, purna na hanglaktringay, thuna hairei. Nang tasingna adu paraga linaba ngamdoro haibane, amta thamomi. Adubu purna thamde. Maningde iriba samri machadu yengi, adudagi amu pages khara hangdoklaga. Paduna lekre. Lairik pabada yamna thuna paba ngamba nupani. Ngaihak aduda lepna page taramuk prap loithoi. Aduga mathanta nokthorei khonjel thokna. Onthok ba. Sibu tasingna thokladi sinaroidro. And again, they are weird perverts. I mean, how can she get excited just by watching a shadow that Wadu makha tarak tringay da thoibi, purnagi makhutagi lairik tu lauraga, prap langsinkre. Aduga khudang paiduna chinglaga puthore. Asigumba maungse nahan kay urudrabani, kadaidagi safong laklibano. Amuk sunok ningle. Kara lap thorak laga hai. Asigumba generse, aboy taw saheba. Hoy, sum yengning lubain. Kayda yengning ino. Miyoy ba moina khangning ba yengning ba haiba se hone. Nangbu teenager kemda khangdriba mira haiba. Khanglasu leidana. Si haina purna makhutto gesture khara tawi atay haibagi mawongda aduga makha tarei. Khanglibadudagi different oi howe hojiki wari dudi. Yam weird oiba kainom yauri aduga noksu nokningba ko. Para khang. Nangse nupa oiramadi bhadawni. Kay Purna makhut adu pocket humlaga haifam khangda ngai hagenglami aduga haire. Never mind.
ꯑꯗ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯄꯨꯔꯅꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤ ꯑꯅꯧꯕꯗꯤ ꯅꯠꯇꯦ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯎꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯃꯨꯛ ꯎꯕꯁꯤꯗ ꯏꯄꯥ ꯄꯥꯈꯠꯂꯤꯕ ꯃꯔꯝꯁꯨ ꯆꯥꯎꯅ ꯂꯩ ꯃꯪꯂꯥꯟ ꯑꯃꯗꯤ ꯇꯥꯏꯕꯪꯒꯤ ꯈꯦꯠꯅꯕ ꯑꯗꯨ ꯑꯇꯩ ꯂꯥꯏꯔꯤꯛ ꯌꯣꯟꯐꯝꯁꯤꯡ ꯃꯔꯤ ꯃꯔꯤ ꯆꯪꯂꯦ ꯍꯟꯗꯛꯇꯤ ꯗꯤꯁꯦꯟꯠ ꯑꯣꯏꯕ ꯀꯚꯔ ꯍꯥꯟꯅ ꯌꯦꯡꯉꯤ ꯄꯨꯔꯅ ꯂꯩꯔꯤꯕ ꯕꯦꯁꯠ ꯁꯦꯂꯔ ꯊꯥꯕ ꯈꯩꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯃꯤ ꯑꯗꯨꯒ ꯖꯥꯄꯅꯤꯁ ꯑꯣꯊꯔ ꯀꯣꯔꯤꯌꯟ ꯑꯣꯊꯔ ꯈꯔꯒꯤ ꯈꯪꯒꯠꯂꯤ ꯂꯥꯏꯔꯤꯛ ꯑꯍꯨꯝ ꯃꯔꯤ Before the Coffee Gets Cold, No Longer Human, Days at the Morisaki Bookstore, Short Story Compilation Book Amaga. Thoibi sumagi apamba khali, madi Russian writer singda ngawbani, adomda ngaihak mangduna le. Adubu ngasidi tonganba makhal taste tawse hairabanina, aduda onsinba yadre. Ma khangi, purnaso European literature nainabada Russian singi ayamba luina paramlani haiba. Aduna Asian romda oina yenglei Indian contemporary authors ki khara Japanese ki khara le asomna book market adu shin thungnaba koi awaba khangdre ngasidi pung ahum adwaita selakpada cafe amada changduna famlaga pothare lairak liba lairik singdu yengna coffee ga cake piece amamam ga lawduna chai purna khanba yaba khallaba matung thoibida magi lairik singdugi maraktagi ama pirai Mamingna Days at Morisaki Bookstore Thoibi su lawi cover se yamna fazai cozy oi hali ubada aigidi horen yum yoram daida pigi WakhaL khankhige khalu Thoibi nokmi tawduna purna da yengi purna gi cake piece to machet amakhak charaga amuk hana thengdabida thambadu da hangi hautraba yam thumi adubudi Indian sweets aroi da thumbani cake da su ice cream da su adogi sweetness level do yohali thumal lasu nungai de da Can I have that Purna gi saruk to piru o yabra hangak paduda haifet ngai mana chaba hawdriba oiramlade kharasu phadobani chaba hawruraba oibaduda nungai dribani masada adubu piru o hairabanina tapna insallai plate machado nungai gadro aina khara kodkre khidauge sibo si hairaga thoibi dessert spoon aduna koduna hui purna nokmi tawrei pambro pame dessert ni hairde loin pame ai jar chummi thoibi si cake kumba ice cream gumba yamna pam khibani adumakna Yokohama da mabani unabasi ayamba dessert soup kumba cafe gumbadana hena unaki thoibi cake adu chana hairei yam thomba su pamdaba yamna morok saba su pamdaba chamtak loina yam chamba nupa oibagini kay asi hairaga thoibi machen khomduna noi asomna tanja chana nganglakpa wasi yamna nokning halli purnasi cafe aduda pungkhai muk phamlaga halasi haina thorakle Metro da mukhanagum line anirak sendun lai handaksu purnana thoibida nupirom gi site tongro haina thadore karigumba mi chilamlabadi nupa maya marakta krik inaduna lepado ma nungaiti adubo adumakti chindre komtakna halakle metro dagi thokla aga makhoi gi leifam adu phau khongna tapna wari saduna lakmine lambi da purna gi apartment lobagi broker aduga thingnaduna ngaihak palli broker aduna hai yarabadi hojik chatlaga yengurase purna su fai khali atai matam da university chatpaga magi thabak mayam ga hekta sangdabani thoibi rom da onselai warabo aigi se yengba chatpadan bro yengu se yai kaidano khara chatle oja jiten hoyi maning rom da o kisu kaide ani do building anoba saba adom da lagle broker aduna mang thaduna chatli third floor oi lift pandribagi kabadi khara ware ngasai makhai koichat chatlubaduna su hena wahalibani building dudi saba loishindri manungi thongnau amata pandri kitchen haplamdri balcony adugi railing phawba hapdri madu ubada thoibina hairei sidi kem loishindri na sigumba sine na pamisesu aino ina loishilage na haidoini o kitchen su egi bamjaba maungda hapani
Thong thongna woodsu aina pambado khalani. Flooring gi tiles sisu loina pambado tawba yaredana. Aigi yum oidoinina mayam se aigi oiba ngakta hapningi. Thoibi bhab tare haibagi mawongda makok nomi. Purnaga broker aduga onsenaduna wari khara saringai duda Thoibi room oidoriba singdo chang duna yengi. Adudagi balcony aduda thoi railing pantribagi Purna pakhatladuna hairai. Yam jangsilunu ko sana. Thoibi haifet yeng thorai. Mingaudo. Kuire. Mingau asi takhidaba. Ngasi ikhang hodana kaurakpaduda mihol chongba haugalakle. Nakong anido bang sagat haladuna. Purna di bhab oidabagum tauri. Mingau adu kauthokre haiba ma masa khangjadi. Ngasi yam comfortable oikhibaduna khanghodana thoklakhibani. WakhaL ikhan khanthadabida. Thoibi manungi room adomda makhongdu kansilakle. Aduga balcony adomda khudombi thillaga. Yam chawe balcony se insang na pithaba nungaini. Pambro. Pami. Atay dine kitchen se chawman ba male. Side amadana ama wood na partition pibado khangbra. Rake ki type ta hablaga adu pikragane som side chedana dining tofam already phazani. Adugane kitchen ga living room ga isam samnabado nungai tiba. Chak chari kanda mi laksin basa chafam khangdaban. Aduna tongan lehanbana phai. Asigi room apikpa maleri sa library on thokpa yani. Purna Thoibi na hairiba room ataidagi khara pikpadu changsin-duna yengi. Asomna broker aduga warido loithoknarase hainari. Mapuga hayeng una hallo haina sinaramlaga building adudagi thoklai. Purna lambi nakalduda haifet leptuna tungmang yengi. Gari park tofam yenglibani. Building adugi hek mamangda angangsingi playground macha amasu lay. Uwa marang kaina hauraduna mafamgidi yamna nungaiba oigadawri. Mana hek pamba thokre. Lambida Thoibi na hangi. Paisa kya no? 2 crores haibani. Karangang na kini. Yamandro. Kyamta solution ba na tabasa? Mafam sinani. Adobudi. Lucian bagi su sale credit changani. Handak tha krasida adom Lucian basu pami. Handak matang si aigi saving lo inchat tawri. Kon bu kon abrane. Medi yumama Lucian bada chahi amani adum changnarini. Kona draga tangkhai ama Lucian dana leina dare. Aina thapak tawraise chahi 8 muk helabani. Aidi mari khakta ngari boi khalle. Chahi mari da associate kamain kagani angaubi. Antudi nangna aiga thaina thengna khibaduda satra oiri haidudi kamaina no. Oiri bagini. Kaino haisibo. PhD loidrikan ai oza oina dumbu bahuri. Assistant oina PhD loishan bani. Satra soiba oja soiba. Nangi laibak sena kamain tawbano khangde. Aikhoigi laibak sena kamain tawbano khangde da. Purna nokmi tawrei. Kadai aigi lairik piru. Thoibi nungsa sor ama sangna hondoklaga magi bag adudagi lairik ama khalli. Japanese author gini magi dusu mamingna The Housekeeper and the Professor haina thari. Purna lairik tuma khutta paina yengi. Mikup aduda mabani ngasigi nungaiba dusu aroiba oire. Amuk magi sangsarduda tilluba tai. Pinariba lairik singduna khongloi oiraga mathangi Buddha Purnima numit adu phawba. Mafam aduda chatlage hainaraduna lambel khaidoknare. Purna su magi leifam romda. Thoibi su magi leifam tamna khong thangladuna. Thoibi apartment yobaga Nancy na ngaiduna leirame. Lairik leirakliba singdo amamamta oina yengi masu. Mathangdadi masu yauna chatke haire. Nupi macha anido plan sinay. Lairiki market aduda ngawkrabani. Purna na pirakpa lairik adumadi puthoraktre. Lairik adugi ahanba reader di ma khakta oiningi. Kana su chemai adu hana hangdoktuna yenghaningde. Mikup adudadi khwaidagi pukchel pikpi nupi amagi saklonda ma khaktagi oiba WakhaLda